England Ahanba Oina Houdong COVID-19 positive Oiba Thengnare. England Ahanba Oina Yokpa Houdong COVID-19 positive Oiba Thengnare. Laina asi yumbu adudagi Houdong da launa rakibani. Yumbu amasung Houdong adu punna COVID-19 test obada positive oiba thengnarakibani haina British Environment Ministry na phongdokre. COVID-19 positive oiba Houdong amasung yumbu adu recovery tawre. Ato pasa sing natraga yumdudagi miyoi amatada laina adu transmission tawba thengnade haina ministry asina makhata na phongdokli. Houdong asina UK da ihan hanbo oina yumda yokpa Houdong da COVID-19 positive oiba thengnakibani. Adubu masina yamna mipainingai oide haina Public Health England ge medical director Yabone Doyle na phongdokre. Investigation adu makhata na sathavada laina asi mi dagi sada sandok I haiba khangba ngamle haukiba yumsa kaisa numita laboratory da test tawbada Houdong dagi COVID-19 asi miyoibada transmit tawi haibage evidence amata phangkhide. World Health Organization gi maikai dagi phongdokhibada Houdong da asigumba makhalge laina asi sandok I haiba khangbaga loinana atopa Houdong singda laina asi sandokpa ngamme. Animal and Plant Health Agency na sathakiba test amada COVID-19 asi England da yumda yamna nungsina loiba Houdong da naramba thengnakhibani haina Chief Veterinary Officer Christian Middlemiss na phongdokhe asigumba sada COVID-19 thengnaba asi yamna tangna thokpa thokdok amani haire. World Health Organization na makhata na hairibana Houdong dagi miyoibada COVID-19 asi sandokpra haibase makhata na thigatkigani. Adum oinamak chief scientist na di yumda yokpa sadage asigumba makhalge laina sandorakpa asi risk yamna nemi haire.